Leikai tarukta Thaknaba Esing Pinabagidamk August ki tarik 13 Phaobagi Manungda Thabak Houdrabadi National Highway 102 LAMBI THINGBAGI KHONGJANG CHANGSINLAGANI AMADI NHIDCL su BOYCOTT TOURAGANI HAIRI Houzik Waithou Pat Leiriba Waithou water supply asina Thawal district ki mafam kya Thaknaba Esing Piduna lakli adubu hairiba water supply asigi akoibada kundaduna leiriba Waithou Leikai taruk asida ngasi fawba Thaknaba Esing Piduna lakli pibiduna lakli maramaduna hairiba hiram asigi matangda Thaknaba Esing athubada fanganbiu haiduna haugiba kumjalising Kunmangagi December tarik nipanda mari lainaba authorities singda memorandum pisinki adubu miyamgi wakat tabiraktabadagi water supply thingzinki amadi National Highway 102 lambi thingbagi khongjang su lauthoki mamai thangda mari lainaba department singna Lisingani kuntaruki June Phaobagi Manungda Esing Fangangani haina thajaba piduna MOU amasu sign tawngduna khongjang loisinga ya sinaba puraktuna khongjang handoki adubu laibak thibadi June tha Lairadana July Thasu Loikre Houzik August Jeuraba Phaobada Pai Phumduna Thabak Hobagi Mami Udri Maramaduna MOU asida sign tawguna lebak miyama thajaba pikiba NHIDCL amadi state government lakliba August ki tarik 13 Phaobagi Manungda Thabak Houdrabadi thangnaba nimit August ki tarik 13 da miyam ge mifam ama pangthokuna National Highway 102 lambi thigbai khongjang amadi hiramasigi matangda yamna maru oidwa NHIDCL na NOC license pibagi mahut ising pai phumbada athingba piduna praja miyam ge mayokta leibagi NHIDCL bu Thobal district boycott tawba haina miyam khanaduna khongjang lauthok lagani hairi